Hanmakada channel sige maiki digi mayam puno putaram no okcha bagalan ni kokno no kurumjari ngasi Ningol Chakouba pangthoknaba sem sana khare governor yauna maiki kya digi yaifal paujil pinarakli channel asigi maiki digi su hiangai gi nini panba Ningol Chakouba na lakuda iramdam su khundam minariba yumnak sagai ongna maiki fangno ongkhrabi Ningol singna mapam lamdamda laksaba yaifaraba numit asida Mabung mapasing dagi yaifa mangol thaujal lobi duna punsi nungsang yabi marang kaina lebak mara che na ing na tap na panba punsi ama oibiro haina channel sigi maikei dagi su yaifa paujil thamjari loina na hojik tabisi Manipur gi atai amadi maikei kya dagi yaifa paujil pinarakli governor yauna Meitei gi amata ngai Ningol Chakouba na lakoda Manipur gi governor Manipur Legislative Assembly gi speaker amadi MLA singyaw na maikei kya dagi yaifa paujil pinarakli Manipur governor Ajoy Kumar Bala na paujil amada hai Ningol Chakouba na lakoda Manipur gi miyam na maru oina ima iche ichal amadi nupi oibising na thamoi dagi yaifa paujil asipiri hiangai gi nini chanba numita pangthokpa traditional oiba Meitei gi festival Ningol Chakouba si lohongkhraba nupi singbu mahaki imung manung Gimioi singda hena nungsi chanana mari sing chetsil hale festival asina mabung maupa amsung mache machal gi marakte hena nungsinaba beba tawa amadi amata oibagi mari adu hena chetsil hale masina Manipur gi inak khullaba cultural heritage amadi social harmony adu relief tawi yamna maru oiba numit asina ikoi gi society asibu masak tak leba nungsibagi Spirit harmony amadi amatta oibagi wakalo aldo manghan gumsi gi Ningol Chakouba asina state asida lairiba imung manung khuding magta harau nungaiba nada yektaba amadi watapadaba pinabiba oirisno hairi Manipur Legislative Assembly gi speaker ti saitar batar na thadorokpa cherol amada paujel piradun hai yamna khawrang ngaijaba Ningol Chakouba na lakbuda nungsiraba Manipur amadi prithibigi mafam kyada lairiba Manipuri khuding magta yaifa paujel pidi chahi asigi oina kumai asigi top na singthaninga oi singnaba kaya ama thengnari matam asida kumai asina ikhoi gi society asibu punna masak tak liba nungsiba imung manung amadi respect adu ningsing hali adubu mabung maupa singa mache machal batol tawbuda uliba mawong aduna ikhoi gi chatnaraga lakpa custom adubu makhata na chatha handuna tungdu leitabo halai Numit asina imung manung mari hena fagat hanbada natana khunai asida hena nungsi chanaba amasu amaga gyan taminaba oirasno lamdam asida leiriba miyoi khuding makta hen artha thokpa amadi nungai yaifaba Ningol Chakouba oirasno hairi Langthabal Kendra gi MLA Karam Syamna pauche asigi akhanaba paujel piraduna hai Ningol Chakouba na lakoda Manipur leiriba ima icha iche ichal punamaki mafamda thamoi siangna yaifa paujel pijari Lamdam asida thengnariba laibak thiba thodok asina maram oiraga chahi ani gi mathakta lanjena duna relief camp laibada ke Chakouba chatpa fangjadaba ima iche singi awaba amadi nungai tabada saruk yajari athuba matamda Manipur santi hanjalaktuna yamna ingtappa chawkhatpa lamdam ama Ningol Chakouba asina purakpa oirasno haina isurgi mafamda nijari hanagi chief Minister N. Birena mahaki paujel cherol amada hai Ningol Chakouba hariba kumai asi Manipur gi oina yamna top makal gi culture gi amadi tradition gi oiba imung manung gi machi manau sing gi marakta nungsinaba gi achet palipun ama sagat patna thanaba yadraba thawong amani maram asina mabung mokpa amasung mache machasi gi marakta senglaba mari do amukka hena chesil hale Ningol Chakouba gi kumai asina imung manung gi maribu hena chesil hanbata natana masina punsin bagi yamna maru eba magun adusu amuka na honun ningsing hali asigumba kumai asina lamdam asida tangdu leitaba purakna bagi yumpham amani haidi mayang Imphal gi MLA Kongkhram Robindro na Ningol Chakouba gi kumai ga mari lena Manipur miyam amadi Ningol obising da yaifa paujel pirakli kumai asina mabung mawpasing amadi mache masal sigi marakta nungsina bagi mari adu hena chesin hanaba oirasno lamdam asida leminariba furup singi marakta hena nungsina bagi mari thamba oirasno imung khuding maki ngaihak yaifaba amadi nada yektaba pinabiba oirasno haina Kongkham Robindro na mahaki paujina fongdorokli
Singjamai Kendra gi MLA Yumnang Khemchana piba paujel asida Ningol Chakouba kumai asina lakpada harau tayamba nungaiba fongdorakli imung manung khudingmak Ningol Chakouba gi kumai gi nungaiba adu fajana pangthokpa ngamba oisin Ningol Chakouba na lakpada Manipurda leiraba community khudingmakta nungsinabagi mari amasung santi laina pun hingminabagi mari asi hena mapangal kangkhatnaba amasung tungkoina santi leiba amasung watta padaba Manipur amatungdu tungda purakpa oirisnu hairi Thongju Kendra gi MLA TH Bishor Jitna Pirakpa paujel asina makhatan hai Ningol Chakouba si Manipur gi oina khwaidagi nungsiba amasung artha leba kumai singi manungda amani kumai asina imung manunggi value tradition amasung culture and heritage adu fajana masak tai yamna special oiba numit asida luhongkhraba machanupi amasung mache machal sing mapamda laktuna chak chara ama samina duna khudol putpiba amasung imung manunggi marida nungsi chanaba oihalli ipa ipu hakdaktagi chahi chakya chatharaklaba kumai asina imung manungda leidaba nungsinaba amatta oiba amasung respect ki sakti leiba symbol ama oiduna lakli harau tayamba kumai asi pangthokpada Ningol Chakouba gi asengba spirit maru oina reunion amasung amatta oibagi spirit aduda tausi kumai asina Manipurda leiriba imung manung khudimangta santi amadi hena chawkhatpa puraktuna hana sokhiba mayam adu semjinba oirasanu Manipurda leiriba imung manung khudimangta harauba nungsiba amasung amatta oibagi wakhalon adu purakpa oirasanu hairi nakal amaromda Manipurgi oina khwaidagi magul leiba amasung singthaningai oiba kumai ama oiriba Ningol Chakouba hayeng state asigi yumthong ayamda pangthoknabagidamak sem saba loikre chahi khudingi Meitei Thaban Hiangai gi nini panba numit pangthokpa thoram asi yamna singthaningai oiba thoram amani haina lownari thoram asina luhongduna sagai on khrabi nupi oibi singi mapam lamdamda laktuna mabung maupa mama mapa oibi sing unaduna chaklen ama haraung chamin nabagloina ngamjaba khudol pot piduna tatna yadraba Ningol amasung pibagi mari aduna houna ningsinghali thoram asigi damang asi state asigi tampaki district singi tongan ba dukan amasung dealers singda mina chikna China bangamdana pot leinaki maru ena Imphal gi tongan ba mafam singdagi lakhiba miyam khudol pot sing leina naba amasung atai polar sing leina bu honabda mafam kyara traffic jam thoki Manipur government ki maikai dagi kumai asi pangthok nabagi damak Imphal East ki hapta kangjebu nga gi melang asidagi hoduna pangthoki miyam gi khudol pot amadi nga level lakpada apanba oidana bagi damak khanaba traffic ki thawrang amasung security ki section thawrang yatki hayang pangthok kadariba thoram asina hena mapung phana bagi damak state asigi tongan ba civil society organization singsu mafam kyada Ningol Chakouba gi thoram pangthok na sem sanakre maroiba Manipur thokliba kanglup ki irang asina mayum makai thadok tuna lanjena dun hingliba Ningol oibi singi puning thogot na bagi damak Ningol Chakouba gi thoram asi mafam kyada pangthok na sem sari Masigi mathakta state asida khundaminariba kanglup kayana susaruk yahanduna amatta oiba amasung nungsi chanaba puraknabagidamak Ningol Chakouba gi thoram asi pangthoknabagidamak sem sanari Ningol Chakouba na lakpada Bangal Student Organization PSO na Manipurda leiriba mipum khudimakta yaifa paujel pijari Ningol Chakouba si Hiangai gi nini panba numita lamdam asida pangthoktuna lakli yamna maru oiba kumai asi Manipurda Ningsing bathoktraba matamdagi leiraklabsu ining thau chandakriti gi matamdagi Manipurda paksana pangthokpa horakhibani kumai asi pangthokpa horakhibani kumai asi piba singna Ningol singbu mapamda chakauduna Ningol singda piba punna chak chaminaba loinana yaifa thaujal pinaba numitni kumai asi nungsi lipun tana yomduna siamlaba kumai amani asigumba matik magul leiraba nungsi chanabagi kumai asi gi magundagi lamdam asida ingtapa amari santi leiba lamdam ama oiresnu Manipurda leiriba mipum khuding maksu aigi oiba apikwa wakal thadok minaduna apunba Manipur amagi wakalon sagat minasi nakal amarom da social media da kahenba wahai wata sizinadun lamdam asida leiminariba kanglo phurup ke marakta nungsinabagi mari kahenba yaba post kamena chingba tawriba singdu lepiyo hairi aduga paliba administrative government asina so sigumba
Headache comment tawribasing asigi mathakta logi oiba chidak phanghanbiu haina Pangal Student Organization PSO gi maikaidagi appeal tawrakli. Hayeng pangthokadawriba Ningol Chakouba ka mari lainana political party singi president singa Ningol singda yaifa paujin pinarakli. JDU Manipur Pradesh ki Khetrimayum Birena mahaki paujil hai hayeng pangthokadawriba Ningol Chakouba gi thauram asina lamdam asida ingtapam dinunga yaifa balamdam kama purakpo oirisino. Ningol singi mafam da hena nungaiba amasung leibaki oiba wafam singdasu nupisingna manglomda changsinba ngamba oisnu lamdam asigi nupising thawna hanba leitaba oisnu hairi. Amaromda Sipsena Manipur State ki President M Tombina Ningol Chakouba asina lamdam asida mikap miraw khol tabada nungai yaifam marang kaiba iramdam ama uhenbirasnu haina paujil pirakli. Masini Meitei kayadagi hiyangagi Ningol Chakouba na lakpada pinarakliba santi amadi ingtapa hanjinaba amadi Ningol singbu nadiyekta tekta kaidaba punsi nungsangbu oyanaba nakal Meitei kyaramdagi Ningol singda piba yaifa paujel. Masini channel asina pujarakliba Meitei kyadagi governor yauna Ningol singda pinarakliba yaifa paujel gi mapau. Tabiri bisungbu amuka kurumjari channel sibu like share amadi subscribe toba kawiganu haibaga loinana matang sida tension jari.